Nangna kariguma time table topa pamladi masigi island ani se chatlu oirom da leiba island sina Big Diomedes aduga jelongi sina Little Diomedes island ni makoi ani si 3 km khak lapnai ningtham thadadi ising singdu loina un oina phamjin khiduna khongna chatpa yai yamna nungairi badi nangna Big Island sidagi Friday ge ayu pung 8 tagi lakpaduna pung amarom chatlaga Small Island du da yoba matamdadi Thursday ge ayu ki pung 13 di yogani bigi arthadi nangna matamdo tungda halaga chale masi kamai torijano Island ani si Bering State haiba Russia amasung America bu khaidok liba line du lei Big Diomedes hapsin Russia agini aduga Small Diomedes America agini Russian Island sida mi amata tade aduga America gi Island sida di mi mari prunong nga phabi khungang oina lei mafam sida nangna time table tawriba se atagi nate Island ani sigi makte international deadline lei ani sigi marak se pung kumathoi rom lapnei amne Little Diomedes bu yesterday Island kawi aduga Big Diomedes bu na tomorrow Island kawi